JAC against the custodial death of Khoisnam Sana Jaubana Sinduna Ngarang Khuraida Miyamgi Khongchet ama chakre Khoisnam Sana Jauba misigi matangda achumba wayel phanghalu haiba demanda chatkiba khongchet aduda Khuraigi tongan ba maikaidagi lakpa miyamna Khurai Lamlong Bazarda punki khongchet aduda saruk yakiba singna khul ngakpa pharaga hatpa yaningde Khoisnam Sana Jauba mihat yaningde mihatpa police khudakta chirakpiyu Sana Jaubagi achumba wayel phanghalu haiba yauna tongan ba kholau kaya su lauki Khongchet aduga mari lainana JAC asigi convener Yumkhaibam Nungshi Tombi na hai police na faraga judicial custody da leiba Khoisnam Sana Jauba Jenims Hospital da laikan nabangamdana sikhiba haibasi custodial death ni misi asida chenaba police personnel singi mathakta matik chaba action lokhatkadabani misi asigi matangda achumba wayel Phanghanbinaba Governor Ajay Kumar Baladasu memorandum ama pisinduna numit manganigi matam thakiba laikre Masi faubada laukhatfam thokpa action laukhalaktrabadi lamdam asigi CSO sing amadi miyamga pullaga akanba khongjang kaya changsinnaba warep lauragani hainasu mahangna makhatana cheksinwa thamki Pendraba mama oibi kaya na lakpa rally ni ngasigi rally si aikoi na ngasi taujariba pendraba rally si isa sana jawgi misi sigi matangda asumba postmortem ki report adu biyu andagi misi sida January ba police personnel sing matik chaba dandi piduna FIR pan piduna makoi gi thangpham topa dandi du biyu haidana lakjaba pendraba rally ni asigumba rally sina akoi na ngasi haijening badi misi sida January ba mi personnel kudimakto athuba matamda FIR panduna makoi gi phangpham topa dandi du phangan biyu aduga postmortem ki report so koina thajakhiba numit adugi matungina asumba report adu phangan bina ba hona biu haidana masiki damakta pen tadana lakjaba asumba report adu phangna bagi damakta lakjaba rally ni